Akasbani Imphal, Wahengbam Rajesh na pau pajari, ahanbada maruba pau. Security Force na Churachandpur, Imphal East amasung Tengnopal Jilla digi kujukulai sing fagatle. National Highway 37 gi Oriental College digi Pasoi Part 1 phabugi lambi ngasidegi senjin bahawragani hari amasung Kendra na hari TB mutanabagi campaign laibak asigi jila kudimakta pangthok lagani. Security Force na Raja sigi mapam kaya thiyumbagi thabak leptana chathari. Churachandpur Jilla gi Maujang amasung Dampi Khulgi Dampi Chingi Chingkhongdagi khulai kaya marum phagale madugi manungda AK-47 rifle ama 303 rifle ama 12 bore rifle ama double barrel rifle ama semdoklaba SKS rifle ama semdoklaba long range mortar pompi ani hand grenade ani nongoi maru pipe bomb wireless set amadi atei polam sing phagat pangamki. Manipur Police ki control room na thokpa cherol amada hai Imphal West Jilla gi Wangoi Police Station gi manung chanba Samusang Santipur maning laikai gi nga farm amagi mayadagi magazine yawa SLR ama double barrel ama hand grenade ani smoke hand grenade mari tube launching mari amadi atei polom kya marum phagat ke. Imphal East Jilla gi Yangang Popi Police Station gi manung chanba Saijang Laiching degi .22 rifle ama double barrel rifle ama 51 mm mortar mari magazine galonena 9 mm pistol ama hand grenade nipan IED ani stun grenade manga smoke grenade tara chili grenade ama tube launching mari amadi nongoi maru kya marum phagat pangam ki. Security Force na Tengnopal Jilla gi More Police Station gi manung chanba Lokchok degi magazine yawa 9 mm pistol ama semdoklaba mortar ani kilogram taranithoi lumba IED taruk hand grenade manga semdoklaba mortar round mapan nongoi marusing amadi wireless set phagat pangam ki. Imphal East Jilla gi Andro Police Station da thangalakiba case amaga mari lenana Manipur Police na KCP PWG gi myoi ani Assam gi Gorchuk Police Station dagi purakre makhoi loop asida naha sing yahonbada chenaba misak ni hari. Thawbal Jilla gi Lilong Police Station gi manung chanba Lilong uku maning dagi gari huranbani haiba myoi amasu phaba ngamle hari. Imphal Jiribam National Highway 37 gi Oriental College dagi Pasoi Part 1 phawgi lambi thingziliba adugi matangda Imphal West Jilla gi Deputy Commissioner gi office da ngarang mifam ama pangthokre. Jilla asigi Deputy Commissioner Mayanglambam Rajkumar Singh sabhabati oiduna pangthokiba mifam aduda Oriental College dagi Pasoi Part 1 phawgi lambi ngasi ayuk pung 7 makhai dagi senjimba haunaba pautak piki. Lambi paring asida lairiba miyoi singna lambi sembi dabadagi mayokta khongjang sing changchilakpani. Mifam aduda SIDCL gi manager amasung Shri Avantika Limited ki general manager na deputy commissioner amadi mafam adugi club singi mute singda lambi semjinba amasung koila thabagi thabak tha sigi manungda loisingani habigi thajaba piki. Kendra gi Civil Aviation Mantraloy na hari Uran scheme gi makhada awang nongpok lamdam gi lambi ahumda aeroplane paithok paisin tawri. Rajya Sabhada Maharashtra Sanajawba Laisem na hangkiba wahangi iduna piba paukumda Civil Aviation gi Rajya Mantri Muralidharan Mohol na hai Uran scheme gi makhada laibak asigi oina lambi sa matara marida aeroplane paithok paisin tawramba adu lepkre. Masigi maruibadi COVID-19 laichat passenger laitaba airline sing mutkibana chingbanani. Rajya Mantri hai apunba lambi chama tara marigi manungda awang nongpoki lambi tara taruk yauri masigi manungda lambi ahum kaktada hauzik aeroplane paithok paisin tawri. Nipu mari suba malengi TV numit ka mari lenana naidri da pangthokpa thoram amada kendra gi haksel mantri JP Nadana Manipur Certificate of Appreciation kusinakre numit chamani chathagadaba TV mukta Bharat abhiyangi manung channa nucleic acid amplification test not testing mapung phana pangthokkibagidamak certificate asi kusinarkibani hari. Mana adu Special Secretary Health and Family Welfare Haubam Rosita, State TV Officer Dr. Hemlata Thoksom amasung State Training and Demonstration Center gi Director Dr. Rajkumar Ranjan Singh na lauki. Election Commission of India gi pauktak matungina jila thaki oiba rajniti dol singi mifam mangarang Jiribam Jilla gi DC office da pangthokre. District Election Officer Sri Krishna Kumar na sabhabati oiduna pangthokiba mifam aduda jila asda mikhal gi thabak thorum sing ningthina pangthoknaba wafam kya khanaki. Mifam aduda ERO, SDO amasung jati amadi rajya thaki rajniti dol sing saruk yaki. Kendra Sarkar ki Cultural Mantraloy gi makhada Sangit Academy kaksing na sinduna Nat Sankritan Pungcholong gi matangda School Cultural amasung demonstration ngarang Victory High School kaksing da pangthokre thoram masigi sorok amoy na ngasi kaksing makha high school da su pangthokani.
Raija Thaki Krisi Mela Lising Ani Kunmanga ngasi Imphal ki Palace Compound da laiba Iboyama Sumang Lila Sanglen da pangthok lagani. State Agricultural Management and Extension Training Institute Sametina Manipur amasung Raija ki Agriculture Bibhaka punna sinba thoram asa Raijapal Ajay Kumar Bala saruk yagani. Manipur Urban Development Agency Mudana Sinduna Sajibu Kaitel ngasi Palace Compound Imphal da leitba City Convention Center da hawdok lagani. Thoram asi Mahotki Principal Secretary R.K. Dinesh na hawdokani. Thasigi kumapan phawba chathakadaba Sajibu Kaitel asida Dindayal Antodaya Yojana National Urban Livelihood Mission gi makhada laiba self-help group sing na pothopa polam sing utkani. National Bank for Agricultural and Rural Development NABARD Manipur Regional Office Imphal Sinduna Nomigi Oba Raija Thaki Credit Seminar ngasi Hotel Imphal pangthok lagani. Thoramaduda Chief Secretary P.K. Singna Senba Sahi Lising Ani Kunmanga Kuntaruki State Focus Paper puthok lagani. Tabiriba pawasi Akasbani Imphal degini. Kendra gi Haksal Mantri JP Nadan Hairi TV Mutat Nabagi campaign Laibak Asigi Jila Kudimakta Pangtok Lagani. Manghai Hanadi campaign Asi Kangalaba Jila Samri Yang Kai Mangada Chatnarambani. Naidilida Malengi TV Numika Marilena Wangang Bada Siri Nadan Hai Numit Chamani Chatakiba TV Mukta Bharat Abhiyan campaign gi Manungda Miyoi Koti Tarahumdoi TV Laibra Haina Changyang Toki. Masigi Manungda TV gi Anoba case Lak Taret Tengnaki. Mantri Nahai Lebagasta TV Lay Bigi Tabak Toram Hana Sada Yankai Orambadu Sada Marfu Manga Hengat Le. Sahi si Loiselapada Lebag Astagi TV Pungut Mutat Nabahonabada Sarkana Paikapaya Tabak Sing Paikakani Pradhan Mantri TV Mukta Bharat Abhiyangi Makada TV na Narba Myoy Koti Amalak Yankai Matoi Ana Layangi Kudong Saba Sing Pangali. Ngasi Pongba Pauksi Singi Maru Pauksing Damak Hauzik Khangembam James Lady James Thakachari Rajesh Delimitation da Supreme Court ki ruling Political Party punamaki mifam kokre haba pau ama Sangai Express Manipuri edition da ahanba headline tawduna fongli pongna famda Imphal Smart City Thangal Lambida Mall Road Semgatli project ki senfam kakta khibadagi Imphal da achauba shopping mall ani sanaba thorang paikhatpa ngamkhidre haba pau ama pongna fam pau che da ahanba headline tawduna fongli Manipur da paktaknana oil palm thanaba Patanjali ga yanaje pinaramle oil palm thabada Amang atongi wafam kaya thorakle haina huyenlan pauda ahan headline tawduna fongli pau asigi sub headline oina official singnadi u sungtha tharoi dabagi saruk oil palm thabana hena fai low unariba lofam da thagadaba natte fongdorak di haina fongli sana lebakta Laiden Park Tourist Center atek akaina thallaba structure na leitingli haina ahan headline tawduna fongli Churachandpur da curfew thugaiba sing chairak pikre haiba pau ama naharol thodang da maroiba pau ina fongli National Highway kunthatre thingbagi khongjang yanaba purakpadagi handokre haiba pau ama Ichel Express ta maroiba pau ina fongli World TV Day pangthokhibagi pau ama Imphal Free Press ta headline tawduna fongli BSF amadi Mizoram Police na miyoi ahum yamnaba kuchukulaiga kunana phakibagi pau ama People's Chronicle da maroiba pau ina fongli Manipur ki Chief Secretary na National Highway Kunthataret ki Imphal Silchar Lambida kilometer 35 gi saruk sem saba loshinaba khangan khibagi pau ama Sangai Express English edition da ahanba headline tawduna fongli Thobal da Right to Information Act ki matang da workshop ama pangthokhibagi pau Manipur Mail da headline tawduna fongli Hills Hornbill Express ta Manipur dagi cyber criminal singna chahida Mamang chahida lupa koti kunmanga hena tamthak tawduna lothokibagi pau ama headline tawduna fongli Ganfew Mail da Nasa Mukt Bharat Abhiyan gi thabak thoram makhada Tamelong headquarter da mayai kaba nisa yolibra haiduna yengsinbagi thabak chathagibagi pau ama headline tawduna fongli Tamelong Times ta Tamelong District Hospital da mai chang naina laktaba amadi generator yadabadagi layengba lakpa miyoi singda khudongchadaba kaya thokalle haiduna maru oiba pau aina fongli Rajesh Thagachari James Aroibada Maruiba Pau Security Force na Churachampur Imphal East amasung Tengnokpol Jila digi Kujuklai Sing Fagatle National Highway 37 gi Oriental College digi Patsoi Part 1 Phawgi lambi ngasidegi semjen bahoragani hairi amasung Kendra na hairi TV Mutan abagi campaign laibak asigi jila kudimakta pangthok lagani Pau luijare